ꯐꯥꯎꯕ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯉꯁꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡꯅ ꯄꯥꯡꯊꯣꯛꯆꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯂꯤꯇꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯂꯩꯕꯥꯛꯄꯣꯛꯄ ꯍꯥꯏꯔꯦꯒꯤ ꯇꯔꯥꯅꯤꯄꯥꯜ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯄꯣꯛꯐꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯆꯅꯕꯒꯤ ꯄꯣꯛꯐꯝ ꯑꯗꯨ ꯌꯧꯖꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯖꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯗꯣꯅꯦꯁꯣꯔ ꯀꯣꯟꯁꯜꯅ ꯐꯝꯐꯝ ꯂꯥꯡꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇ ꯂꯩꯇꯦꯡ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯌꯥꯝ ꯇꯦꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯅꯤ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯉꯁꯤꯁꯦ ꯌꯥꯝ ꯇꯦꯟꯕ ꯑꯃ ꯈꯜꯂꯒ ꯄꯣꯔꯛꯑꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯃꯨꯕ ꯆꯟꯗꯟ ꯃꯦꯝꯊꯣꯏ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯤꯅꯤ ꯃꯄꯨꯔꯣꯏꯕꯗꯣ ꯌꯨ ꯌꯥꯝꯅ ꯊꯛꯃꯟꯕꯗꯒꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯗꯨꯅ ꯅꯍꯥ ꯑꯣꯏꯅ ꯑꯃꯪꯒꯤ ꯊꯔꯩ ꯄꯨꯡꯈꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯔꯃ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯀꯩꯊꯦꯜꯗ ꯏꯀꯥꯏ ꯏꯊꯤ ꯍꯨꯟꯗꯣꯛꯂꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥ ꯑꯅꯤꯕꯨ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯁꯦꯠꯇꯨꯅ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯔꯤ ꯅꯣꯡꯃꯒꯤ ꯑꯇꯣꯡꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯖꯔꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯖꯔꯤ ꯈꯔ ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯨꯃꯤꯠꯇꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯍꯩ ꯇꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯈꯔꯁꯨ ꯑꯗꯨꯃꯛ ꯇꯨꯡꯁꯤꯟꯖꯗꯨꯅ ꯊꯝꯖꯤꯟꯖꯩ ꯅꯣꯡꯃ ꯊꯤꯀꯥꯗꯥꯔ ꯙꯟꯅ ꯆꯥꯛꯂꯦꯟ ꯑꯃꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯗ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯦꯟꯁꯥꯡ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯦꯝꯊꯣꯏꯅ ꯌꯣꯜꯂꯤꯕ ꯐꯖꯔꯕ ꯄꯥꯟ ꯊꯥꯡꯖꯤꯡ ꯑꯗꯨ ꯎꯔꯛꯈꯤ ꯙꯟꯅꯅ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯟꯁꯦ KG ꯑꯃꯠꯇ ꯑꯣꯟꯕꯤꯌꯨ ꯊꯥꯡꯖꯤꯡ ꯑꯁꯤꯁꯨ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯁꯨꯅ ꯈꯔ ꯍꯦꯛ ꯍꯥꯞꯆꯤꯟꯕꯤꯔꯣ ꯄꯨꯟꯅ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯊꯣꯏꯅ ꯃꯃꯥꯏ ꯑꯗꯣ ꯍꯪꯒꯠꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯇꯥꯗ ꯄꯨꯟꯅ ꯂꯨꯄꯥ 100 ꯇꯥꯔꯦ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯊꯤꯜꯂꯝꯕ ꯑꯃꯨꯕ ꯆꯟꯗꯜ ꯑꯗꯨꯕꯨ ꯎꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯙꯟꯅꯅ ꯃꯦꯝꯊꯣꯏꯗ ꯍꯪꯂꯛꯈꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯒꯦ ꯃꯦꯝꯊꯣꯏꯅ ꯈꯨꯝꯂꯛꯏ ꯇꯥꯗ ꯑꯉꯥꯡ 2ꯅꯤ ꯏꯕꯦꯝꯃꯒꯤ ꯅꯨꯄꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯗꯨꯅ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯙꯟꯅꯅ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯧꯖꯔꯤꯕꯤ ꯅꯪꯅ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕꯁꯦ ꯅꯕꯨꯡꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯟꯒꯤ ꯅꯆꯥ ꯁꯦꯝꯕ ꯃꯇꯝꯗ ꯅꯕꯨꯡ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯁꯤ ꯃꯦꯝꯊꯣꯏꯅ ꯙꯟꯅꯗ ꯌꯦꯡꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯁꯦꯝꯕ ꯃꯇꯝꯗ ꯃꯤ ꯑꯃꯠꯇꯗꯒꯤ ꯃꯇꯦꯡ ꯂꯧꯖꯔꯣꯏ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕ ꯑꯁꯦꯡꯕ ꯏꯔꯟꯇꯅ ꯏꯆꯥ ꯑꯅꯤꯕꯨ ꯁꯦꯝꯖꯒꯅꯤ ꯏꯃꯪ 2 ꯁꯨꯒꯦꯁꯨ ꯈꯟꯖꯈꯤꯕ ꯂꯩꯈꯤꯗꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯈꯤꯅꯤ ꯏꯆꯥ 2ꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯈ꯭ꯔꯣ ꯙꯟꯅꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩꯕꯨꯗꯤ ꯆꯠꯂꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯒꯦ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ ꯂꯨꯄꯥ 100ꯗꯣ ꯇꯣꯞ ꯊꯥꯗꯔꯝꯂꯒ ꯆꯠꯈꯤ ꯙꯟꯅꯅ ꯆꯠꯈ꯭ꯔꯤꯕꯒꯤ ꯃꯇꯨꯡꯗ ꯃꯦꯝꯊꯣꯏꯅ ꯈꯜꯂꯛꯈꯤ
ꯑꯃꯨꯕ ꯆꯟꯗꯟ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯦ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯃꯨꯕ ꯆꯟꯗꯟ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯈ꯭ꯔꯔꯣꯏ ꯍꯥꯏꯔꯗꯅ ꯃꯥꯅ ꯏꯜꯂꯤꯕ ꯏꯟꯅꯐꯤꯒꯤ ꯐꯤꯖꯤ ꯑꯗꯣ ꯂꯧꯈꯠꯂꯒ ꯂꯥꯏꯕꯛꯇ ꯊꯤꯜꯂꯤꯕ ꯆꯟꯗꯟ ꯑꯗꯨꯕꯨ ꯃꯨꯊꯠꯈꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯃ ꯂꯥꯛꯇꯨꯅ ꯃꯦꯝꯊꯣꯏꯒꯤ ꯄꯣꯛꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯦꯝꯊꯣꯏꯅ ꯏꯆꯦ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯂꯩꯃꯅ ꯈꯨꯝꯂꯛꯑꯦ ꯅꯈꯣꯏ ꯇꯥꯗ ꯂꯩꯈꯤꯗꯕꯗꯒꯤꯅꯦ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯔꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯅꯦ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯐꯩꯅꯦ ꯇꯥꯗꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤꯅ ꯑꯩꯒꯤꯗꯤ ꯑꯗꯨꯁꯨ ꯊꯣꯛꯇ꯭ꯔꯦ ꯄꯣꯠ ꯌꯣꯟꯗꯨꯅ ꯈꯥꯡꯂꯤꯕ ꯑꯁꯤꯅꯤ ꯏꯆꯦ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯐꯕ ꯑꯗꯨꯗꯅꯦ ꯏꯕꯦꯝꯃ ꯊꯕꯛ ꯑꯁꯤꯅꯅꯦ ꯄꯤꯁꯛ ꯄꯤꯛꯏꯗꯣ ꯃꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯔꯤꯕꯅꯤꯗꯣ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅꯅꯦ ꯆꯥ ꯊꯤꯜꯂꯤꯕꯅꯤ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯊꯕꯛ ꯀꯥꯕ ꯃꯇꯝꯗ ꯂꯥꯏꯟ ꯆꯦꯟꯕ ꯒꯥꯔꯤꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ ꯑꯗꯨꯗ ꯒꯥꯔꯤ ꯐꯔꯛ ꯇꯥꯕꯗꯒꯤꯅꯦ ꯈꯣꯡꯅ ꯆꯠꯂꯤꯉꯩꯗ ꯑꯣꯐꯤꯁꯀꯤ ꯅꯨꯄꯥꯁꯤꯡꯅ ꯇꯣꯡꯈ꯭ꯔꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯦ ꯇꯣꯡꯁꯤ ꯀꯗꯥꯏ ꯇꯣꯡꯂꯣꯏꯁꯤ ꯀꯗꯥꯏ ꯑꯋꯥꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯛꯈꯤ ꯂꯤꯟꯅ ꯆꯤꯛꯂꯕ ꯃꯤꯇꯅ ꯂꯤꯟꯒꯤ ꯃꯍꯨ ꯈꯪꯕꯅꯤꯗꯣ ꯆꯤꯛꯈ꯭ꯔꯤꯕ ꯃꯤꯅꯗꯤ ꯃꯗꯨꯒꯤ ꯃꯍꯨ ꯈꯪꯕ ꯅꯠꯇꯦꯗꯣ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯇꯣꯏꯅ ꯁꯨꯝ ꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯂꯕꯗꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯕꯤꯔꯛꯀꯅꯤ ꯈꯜꯂꯨꯕꯗꯒꯤ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯨꯅꯥ ꯑꯃꯟꯕ ꯑꯃ ꯂꯩꯔꯒ ꯇꯦꯛ ꯇꯦꯛ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯌꯦꯟꯁꯥꯡꯁꯤꯡ ꯑꯗꯣ ꯒꯥꯔꯤꯗ ꯊꯣꯛ ꯌꯥꯟꯁꯤꯜꯂꯤ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯄꯨꯝꯅꯃꯛꯄꯨ ꯏꯄꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯈꯣꯝꯅꯖꯔꯕ ꯉꯁꯤꯒꯤ ꯃꯣꯗꯦꯜꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯅ ꯋꯥꯐꯝ ꯐꯖꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯄꯥꯕꯤꯒꯗꯕꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃ ꯐꯦꯛꯇ꯭ꯔꯤ ꯅꯨꯃꯤꯠ ꯁꯨꯕꯗꯅꯤ ꯂꯩꯀꯣꯜꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯏꯆꯦꯃꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯥꯟꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯒꯅꯤ ꯌꯥꯝꯅ ꯐꯖꯒꯅꯤꯅ ꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯆꯦꯃꯕꯨ ꯍꯥꯏꯖꯕꯅꯤ ꯏꯆꯦꯃ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯃꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯥꯗꯦ ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯕ ꯄꯦꯁꯥꯎꯅꯤ ꯐꯝꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯈꯪꯗꯦ ꯆꯥꯐꯝ ꯈꯪꯗꯦ ꯀꯨꯏꯔꯦ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯗꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯕꯨ ꯀꯅꯥꯅ ꯈꯪꯕꯤꯒꯗꯒꯦ ꯃꯊꯟꯇꯒꯤ ꯃꯩꯆꯥꯛ ꯃꯊꯟꯇ ꯈꯪꯖꯩ ꯐꯃꯨꯡꯗ ꯐꯝꯕꯗꯨ ꯃꯩꯗ ꯐꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯄꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯥꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯦ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯖꯠ ꯈꯪꯕ ꯃꯃꯥꯅ ꯈꯣꯟꯖꯦꯜꯗꯨ ꯏꯪꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯁꯤ ꯀꯦꯁ ꯊꯣꯛꯏ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯊꯣꯛꯏ ꯊꯦꯡꯗ꯭ꯔꯤꯕꯔꯣ ꯆꯥꯛ ꯆꯥꯊꯣꯛꯄ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯑꯩꯁꯦ ꯁꯤꯅꯤꯡꯂꯦ ꯑꯩ ꯁꯤꯈ꯭ꯔꯒ ꯐꯒꯗꯕ ꯍꯥꯏꯔꯩꯗꯦꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯣ ꯊꯧꯅꯥ ꯂꯩꯒꯗꯧꯕꯅꯤ ꯏꯃꯥ ꯄꯥꯝꯕꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯤ ꯃꯍꯩꯅ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯄꯥꯟꯕꯗꯨꯅꯤ ꯍꯤꯡꯂꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯄꯥꯝꯕꯒꯤ ꯃꯩꯅ ꯆꯥꯛꯊꯛꯏ ꯁꯤꯔꯒꯁꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯆꯥꯛꯊꯛꯏ ꯅꯆꯥꯒꯤꯗꯤ ꯆꯥꯛꯄꯗ ꯅꯠꯇꯦ ꯄꯨꯡꯇꯥ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤꯅꯦ
까나디 싹좀 싹적으로 싹생다 내는 거야. 마마 싹트로 마중다 사리마 파문다 파문다 내우리 빡 하고 옆에 꽉할 때 그냥 하이는 거 보면 막 망쳐도 혼자고 막 보다 아무 하나 썼는데 마음에 갈람바 와칼비 왕마다 보면 막 싹하고 혼자고 막 기수와 소이가 돼야 되름이 하이버세 hꯧꯖꯤꯛꯇꯗ ꯍꯩꯖꯤꯡ ꯐꯥꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯂꯥꯏ ꯍꯥꯡꯗꯣꯔꯛꯏ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 6 ꯐꯥꯗ꯭ꯔꯤꯉꯩꯗꯅꯤ ꯃꯄꯥꯝꯗ ꯂꯥꯛꯈꯤꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠꯀꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯔꯝꯃꯤ ꯃꯗꯨꯅꯅꯤ ꯊꯥꯔꯩꯅꯅ ꯍꯩꯅꯗ꯭ꯔꯤꯕꯁꯦ ꯏꯃꯨꯡꯗꯨꯒ ꯆꯨꯁꯤꯟꯅꯅ ꯆꯥꯁꯤꯟꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯂꯣꯟꯆꯠꯇꯨꯗ ꯌꯥꯎꯁꯤꯜꯂꯨꯒꯦ ꯍꯥꯏꯅ ꯈꯟꯗꯦ ꯃꯅꯦ ꯊꯝꯕꯥꯜꯅꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯈꯤ ꯑꯐꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯐꯠꯇꯕ ꯅꯨꯄꯥꯕꯨꯁꯨ ꯁꯦꯝꯗꯣꯛꯄꯤꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯠꯃꯤꯟꯅꯕ ꯉꯝꯕꯗꯣ ꯑꯐꯕ ꯅꯨꯄꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯛꯁꯤꯡꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯁꯤꯡ ꯂꯩ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯑꯃꯠꯇꯅꯤ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯅꯔꯤꯕꯁꯦ ꯅꯈꯣꯏꯁꯨ ꯈꯔꯗꯤ ꯈꯟꯕ ꯐꯩꯗꯅ ꯃꯇꯝꯗꯨꯗꯗꯤ ꯃꯅꯦꯅ ꯍꯥꯏꯈꯤꯕꯗꯨ ꯀꯌꯥꯗ ꯆꯩꯕꯤꯈꯤꯕ ꯃꯋꯥ ꯂꯧꯕꯤꯈꯤꯗꯕ ꯍꯧꯖꯤꯛꯇꯗ ꯆꯩꯅꯥꯈꯣꯜ ꯐꯪꯂꯕ ꯍꯜꯂꯛꯄꯤ ꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯐꯪꯂꯕ ꯀꯥꯟꯁꯤꯗꯗꯤ ꯋꯥꯍꯩꯁꯤꯡꯗꯣ ꯀꯌꯥꯗ ꯅꯨꯡꯁꯤꯔꯛꯈ꯭ꯔꯕ ꯐꯩ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯀꯌꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯔꯛꯂꯦ ꯊꯥꯔꯩꯃꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯂꯥꯏ ꯌꯥꯝ ꯅꯤꯡꯉꯤ ꯌꯥꯍꯧꯁꯨ ꯌꯥꯝꯅ ꯉꯜꯂꯤ ꯄꯨꯡ 4ꯗ ꯍꯧꯕ ꯃꯅꯦꯝꯗꯨꯒ ꯄꯨꯡ 4ꯗ ꯍꯧꯕ ꯃꯃꯧꯗꯗꯤ ꯂꯝꯕꯥ ꯌꯥꯗꯦ ꯃꯧꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯅꯦꯝꯅ ꯑꯌꯨꯛꯀꯤ ꯙꯨꯞ ꯀꯠꯄ ꯂꯣꯏꯔꯝꯂꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯅꯦꯝꯒ ꯃꯀꯨꯕꯣꯛꯀ ꯃꯈꯥꯗ ꯑꯗꯨꯒ ꯃꯃꯧꯒ ꯃꯆꯥꯒꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯆꯥꯛꯇꯤ ꯄꯨꯖꯥꯔꯤꯅ ꯊꯣꯡꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯊꯛꯇꯕꯨ ꯀꯥꯈꯠꯈ꯭ꯔꯕ ꯃꯈꯥꯗ ꯀꯨꯝꯊꯔꯛꯀꯅꯤ ꯈꯪꯗꯦ ꯃꯅꯦꯝ ꯂꯂꯤꯇꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯃꯧꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯇꯨꯝꯃꯤ ꯍꯧꯗꯣꯛꯄ ꯇꯟꯗꯨꯅ ꯍꯧꯗꯣꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯝꯃꯤ ꯍꯥꯏꯕꯗꯨꯐꯥꯎ ꯈꯪꯍꯟꯗꯅ ꯀꯨꯝꯊꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒ ꯆꯥ ꯂꯣꯟꯗꯨꯅ ꯊꯛꯃꯤꯟꯅꯔꯝꯃꯤ ꯄꯨꯟꯅ ꯃꯆꯥꯒ ꯊꯛꯃꯤꯟꯅꯕ ꯇꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯧꯅꯈ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯁꯥꯖꯠ ꯍꯣꯡꯂꯦ ꯋꯥꯉꯥꯡ ꯂꯂꯤꯇꯥꯅ ꯈꯜꯂꯤ ꯃꯆꯥꯒ ꯃꯃꯧꯒꯅꯕꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯔꯕꯗꯤ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯃꯧꯗꯨ ꯃꯃꯥ ꯅꯥꯏ ꯑꯃꯨꯛ ꯍꯥꯏ ꯃꯄꯥ ꯅꯥꯏ ꯑꯃꯨꯛ ꯍꯥꯏ ꯅꯨꯃꯤꯠ ꯐꯩ ꯐꯠꯇꯦ ꯑꯃꯠꯇ ꯊꯤꯗꯦ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯠꯂꯤ ꯃꯄꯥꯝꯗ ꯑꯍꯤꯡꯁꯨ ꯍꯦꯛꯇ ꯂꯦꯞꯊꯣꯛꯏ ꯅꯣꯡꯃꯇ ꯃꯄꯥꯝꯗ 이카게 안하는 파워가 올해 대신 왜 강력하게 세기 hun드라 해라고 파워가 아무리 공공과 세기 후방한 거 탁달리가 올해 대신 느끼는 바 아니면 저기가 사가기 배상한 시 파워가 아니면 간한마다 마시고 아니면 간한마다 비비디 마시고 그리고 처음으로 뽑더라 마탕다 큰자는 아주 내끼리 이 땅을 나봐 하이드는 처음으로 용다 원래 용다 성을 마빈이 다드는 컴네 이 망고 와이 빼는 거지 그거 봐 라우가 낭이고 아주고 이 딸을 그 이까지더라 말하면 방대를 괜히 그래도 그렇게 딱딱 나고 마빈이 다드는 낭이가 아주 다 막하고 다 yung nasi ay koy kender ke oli yegi pisa yung gani hay na koy yung sa kay nito sa ikelo ba ay ko nasi pa ko pesin thang da ba se ni mo ma ki ka so je sa thang da ay sa phang na tri ngai da ha ba mo so na ka da ri da ji se ai shu no khang da le ko sa thang na ba ni ha da mama nungko 다들 마마
ꯊꯥꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯕꯕꯥꯗꯒꯤ ꯃꯤꯅ ꯑꯔꯦꯝꯕꯗ ꯂꯩꯕ ꯆꯥ ꯊꯛꯀꯟꯗꯕ ꯇꯥꯏꯅꯤ ꯆꯥ ꯌꯥꯝꯕ ꯄꯥꯝꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥꯅ ꯂꯩꯕ ꯆꯥ ꯃꯈꯣꯏꯅ ꯊꯛꯂꯤꯕꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯕ ꯆꯥ ꯊꯛꯏ ꯊꯛꯏ ꯍꯥꯏꯕꯒꯤ ꯋꯥꯗꯨꯗꯤ ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯁꯨ ꯂꯩ ꯃꯥꯅꯁꯨ ꯂꯩ ꯐꯪꯐꯝ ꯊꯣꯛꯂꯕ ꯑꯍꯜ ꯑꯣꯏꯕ ꯀꯨꯏꯁꯤꯜꯂꯛꯂꯕ ꯆꯍꯤ 80 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯤꯟ ꯐꯪꯗꯕ ꯑꯁꯤꯗꯤ ꯏꯀꯥꯏꯕꯒꯤ ꯋꯥꯅꯤ ꯏꯃꯥꯟꯅꯕ ꯏꯈꯥꯒꯤ ꯑꯉꯥꯡ ꯐꯥꯎꯕ ꯐꯪꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯇ ꯅꯠꯇꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯃꯅꯤ ꯌꯥꯏꯕꯗꯣ ꯐꯪꯂꯦ ꯆꯍꯤ ꯁꯨꯔꯦ ꯍꯥꯏꯗꯅ ꯊꯥꯗ ꯉꯛꯅ ꯍꯥꯏꯔꯤ ꯃꯥꯗꯤ ꯑꯉꯥꯡ ꯆꯍꯤ 50 ꯁꯨꯕꯇ ꯉꯥꯏꯔꯛꯇꯦ ꯃꯥꯗꯤ ꯀꯔꯝꯕ ꯐꯪꯂꯤꯕꯣ ꯃꯥꯒꯤ ꯅꯨꯄꯥ ꯅꯣꯡꯅ ꯃꯈꯥ ꯇꯥꯏ ꯁꯨꯕꯥꯃꯣꯟ ꯈꯥꯡꯅꯅ ꯆꯥꯡꯗꯧ ꯉꯥꯏꯗ ꯋꯥꯈꯜꯒꯤ ꯄꯥꯠꯇ ꯇꯥꯎ ꯆꯤꯔꯕ ꯇꯥꯟꯐꯝꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦꯗꯀꯣ ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯃꯀꯣꯛꯁꯦ ꯃꯄꯥꯕꯨꯡꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯂꯝꯒꯅꯤ ꯉꯁꯥꯏꯅ ꯁꯥꯈꯤ ꯂꯥꯡꯈꯤ ꯁꯦꯠ ꯐꯔꯥꯡꯒꯤ ꯇꯤꯡꯉꯧ ꯊꯨꯞꯂꯕ ꯐꯝꯃꯦꯜ ꯁꯛꯐꯝ ꯈꯣꯡꯁꯥꯟꯅꯅꯕ ꯅꯤꯡꯁꯥꯁꯣꯔ ꯇꯨꯝꯐꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯀꯪꯂꯕ ꯆꯥꯏꯔꯨꯡ ꯑꯅꯤꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯍꯦꯛ ꯍꯦꯛ ꯇꯩꯊꯣꯛꯂꯗꯨꯅ ꯃꯗꯣꯝ ꯁꯣꯂꯛꯏ ꯊꯝꯕꯥꯜ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯖꯔꯤꯁꯤꯁꯨ ꯁꯥꯒꯩꯒꯤ ꯃꯆꯥ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯀꯣ ꯂꯩꯕꯥꯛꯀꯤ ꯈꯨꯟꯅꯥꯏꯒꯤ ꯋꯥꯇ ꯀꯔꯤꯃꯠꯇ ꯆꯪꯂꯝꯂꯣꯏ ꯃꯉꯣꯟꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯊꯝꯕꯥꯜ ꯇꯥꯍꯥꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨꯗ ꯆꯅꯞꯅꯅ ꯌꯥꯏ ꯀꯥꯏꯕꯁꯤ ꯋꯥꯗꯔꯕ ꯃꯃꯨ ꯑꯣꯏ ꯀꯥꯏꯁꯤ ꯑꯩꯅ ꯁꯨꯝꯕꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯐꯦꯅꯥꯇꯤꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯅꯤꯡꯁꯤꯡꯖꯕꯅꯤ ꯃꯌꯥꯝ ꯄꯥꯕꯤꯔꯛꯀꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯩꯔꯦꯡ ꯄꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯁꯩꯔꯦꯡꯁꯤ ꯂꯣꯏꯐꯥꯎ ꯇꯥꯖꯒꯦ ꯑꯗꯨꯒ ꯄꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯅ ꯄꯥꯕ ꯁꯩꯔꯦꯡꯁꯤꯡ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯂꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯀꯥꯏꯁꯤꯅ ꯍꯧꯖꯔꯤ ꯑꯣꯖꯥ ꯁꯨꯒꯗꯅꯤ ꯑꯣꯖꯥ ꯁꯨꯒꯗꯅꯤ ꯑꯅꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯣ ꯑꯍꯨꯝꯕꯨ ꯈꯟꯅꯅꯤ ꯀꯥꯏꯁꯤꯅ ꯍꯧꯖꯔꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯆꯍꯤꯁꯤꯡ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯑꯩ ꯃꯔꯨꯞꯅꯤꯅ ꯂꯧꯖꯩ ꯑꯩꯒꯤ ꯊꯃꯣꯏꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒ ꯈꯪꯅꯖꯔꯕ ꯉꯥꯛꯇꯅꯦꯅ ꯑꯩꯅ ꯂꯧꯖꯩ ꯄꯨꯝꯅꯃꯛꯇ ꯇꯥꯍꯟꯖꯔꯤ ꯍꯧꯔꯤꯗꯣ ꯂꯣꯏꯗꯕꯅ ꯆꯤꯡꯈꯩ ꯁꯟꯅꯊꯣꯡꯗ ꯉꯔꯥꯟꯅꯕ ꯃꯁꯤꯛ ꯃꯉꯥꯜꯒꯤ ꯁꯦꯜꯍꯨꯜ ꯇꯝꯂꯛꯂꯤ ꯁꯦꯂꯦꯛ ꯆꯥꯏꯔꯛꯂꯤ ꯃꯉꯥꯜꯅ ꯃꯣꯃꯣꯟꯊꯔꯛꯂꯤ ꯑꯃꯝꯕꯒꯤ ꯀꯤꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯅꯣꯡꯂꯩꯕꯨ ꯅꯣꯡꯈꯨꯝꯕꯨ ꯅꯣꯡꯊꯧꯕꯨ ꯑꯍꯥꯡꯕꯕꯨ ꯇꯔꯪꯕꯨ ꯃꯥꯂꯪꯕꯨ ꯇꯥꯏꯔꯤ ꯉꯥꯛꯂꯤ ꯁꯦꯜꯂꯤ ꯃꯥꯏꯀꯩ ꯁꯨꯡꯗꯥꯏ ꯁꯤꯟꯅ ꯂꯣꯏꯅ ꯈꯪꯅ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯆꯦꯠꯅ ꯄꯥꯏꯅ ꯍꯥꯏꯅ ꯌꯥꯟ ꯀꯧꯕ꯭ꯔꯨꯗ ꯃꯥꯔꯖꯤꯡꯗ ꯋꯥꯡꯕ꯭ꯔꯦꯟꯗ ꯄꯨꯒꯅꯤ ꯀꯨꯠꯂꯤ ꯅꯣꯡꯊꯥꯡꯂꯣꯏ ꯇꯥꯒꯅꯤ ꯀꯨꯔꯤ ꯂꯥꯏ ꯈꯨꯕꯥꯛ ꯀꯣꯝꯗꯝ ꯅꯣꯡꯈꯣꯡ ꯊꯦꯡꯃꯤꯟꯅꯥꯏ ꯑꯣꯏꯕꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯕꯅꯤꯗ ꯀꯨꯝꯕꯤꯅꯤ ꯊꯥꯡꯉꯣ ꯍꯩꯅ ꯇꯞꯅ ꯌꯦꯠꯅ ꯍꯥꯟꯅ ꯊꯥꯡꯉꯣ ꯂꯦꯡꯉꯣ ꯇꯞꯅ ꯍꯩꯅ ꯑꯣꯏꯅ ꯍꯥꯟꯅ ꯃꯥꯏꯀꯩ ꯈꯪꯅ ꯈꯣꯡꯗꯥꯔꯁꯤ ꯂꯝꯂꯦꯟ ꯈꯪꯅ ꯂꯝꯇꯨꯡ ꯂꯝꯌꯦꯡꯂꯁꯤ ꯌꯥꯀꯥꯏꯕꯒꯤ ꯌꯥꯀꯥꯏꯖꯕ ꯀꯔꯤ ꯌꯥꯀꯥꯏꯖꯕꯅꯣ ꯃꯑꯣꯏꯕ ꯀꯣꯟꯊꯣꯛꯄꯒꯤ ꯀꯣꯟꯊꯣꯛꯄ ꯀꯔꯤ ꯃꯀꯣꯟ ꯊꯣꯡꯅꯣ ꯃꯍꯥꯏꯕ ꯑꯣꯏꯕꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯁꯤ ꯅꯣꯡ ꯌꯦꯅꯧ ꯁꯪꯕꯨ ꯑꯣꯏꯕꯗ ꯁꯣꯟꯖꯅꯤꯖꯕ ꯌꯦꯅꯧꯔꯦꯗ ꯂꯥꯅꯧ ꯁꯪꯕꯨ ꯀꯧꯅ ꯃꯑꯣꯏꯕ ꯁꯣꯟꯖꯕ ꯂꯥꯅꯧꯔꯦꯗ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯑꯥꯔꯊ ꯍꯟꯖꯕ ꯅꯠꯆꯗꯦꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯌꯦꯅꯧꯁꯪ ꯂꯥꯅꯧꯁꯪ ꯂꯨꯝꯅꯧꯁꯪ ꯀꯥꯏꯁꯦ ꯃꯉꯥꯡ ꯂꯨꯉꯥꯡ ꯈꯨꯃꯟ ꯒꯨꯔꯨ ꯑꯍꯨꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤꯁꯤ ꯑꯄꯨꯟꯕ ꯒꯨꯔꯨ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯃꯃꯨꯛ ꯊꯣꯜꯂꯦꯕ ꯑꯗꯨ ꯃꯤ ꯑꯍꯟꯁꯤꯡꯅ ꯈꯨꯔꯨꯝꯅꯔꯤꯁꯦ ꯑꯗꯨꯅꯤꯀꯣ ꯑꯩ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩ ꯈꯪꯖꯕ ꯅꯠꯇꯦ ꯑꯩ ꯑꯍꯟꯅ ꯇꯥꯛꯄꯤꯕꯅꯤ ꯂꯥꯅꯧ ꯁꯪꯕꯨ ꯀꯧꯅ ꯃꯑꯣꯏꯕ ꯁꯣꯟꯖꯕ ꯂꯥꯅꯧꯔꯦꯗ ꯂꯨꯝꯅ ꯁꯪꯕꯨ ꯂꯦꯞꯇꯅ ꯍꯟꯅ ꯃꯁꯣꯟꯕ ꯂꯨꯝꯅꯧꯔꯦꯗ ꯌꯥꯒꯥꯏꯔꯁꯤ ꯌꯥꯎꯔꯁꯤ ꯆꯠꯂꯁꯤ ꯊꯤꯔꯁꯤ ꯌꯧꯔꯁꯤ ꯈꯜꯂꯁꯤ ꯈꯨꯜꯂꯁꯤ ꯂꯧꯔꯁꯤ ꯉꯝꯈꯩ ꯈꯪꯅ ꯉꯝꯈꯪꯂꯁꯤ ꯉꯝꯄꯥꯡꯂꯁꯤ ꯉꯝꯗꯥꯏꯔꯁꯤ ꯂꯝꯈꯩ ꯂꯣꯝꯅ ꯂꯝꯅꯥꯏꯔꯁꯤ ꯂꯝꯌꯦꯡꯂꯁꯤ ꯂꯝꯇꯥꯏꯔꯁꯤ
ꯂꯩꯔꯤꯅꯦ ꯅꯣꯡꯐꯨ ꯋꯥꯡꯉꯁꯨ ꯂꯩꯔꯤꯅꯦ ꯅꯣꯡꯃꯗꯣꯟ ꯋꯥꯡꯉꯁꯨ ꯈꯪꯂꯁꯤ ꯉꯁꯤ ꯈꯪꯂꯁꯤ ꯂꯧꯖꯔꯁꯤ ꯀꯣꯔꯧꯗꯒꯤ ꯑꯆꯪꯕ ꯂꯧꯖꯔꯁꯤ ꯀꯣꯔꯧꯗꯒꯤ ꯑꯆꯪꯕ ꯆꯪꯒꯅꯤꯗꯣ ꯂꯩꯔꯤ ꯃꯈꯩ ꯂꯣꯏꯅ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯑꯇꯤꯌꯥ ꯂꯧꯖꯔꯁꯤ ꯃꯉꯥꯜꯗꯒꯤ ꯑꯍꯤꯡꯕ ꯍꯤꯡꯒꯅꯤꯅꯦ ꯂꯩꯔꯤꯕ ꯃꯈꯩ ꯂꯣꯝꯅ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯑꯇꯤꯌꯥ ꯈꯣꯡꯅ ꯆꯥꯎꯅ ꯄꯥꯜꯂꯦ ꯄꯥꯟꯒꯅꯤꯅꯦ ꯈꯪꯂꯤꯕ ꯃꯈꯩ ꯂꯣꯏꯅ ꯍꯛꯆꯥꯡ ꯅꯣꯝꯅ ꯅꯣꯏꯅ ꯍꯤꯡꯒꯅꯤꯅꯦ ꯊꯥꯗ꯭ꯔꯤꯕ ꯃꯈꯩ ꯃꯥꯅ ꯈꯪꯂꯁꯤ ꯉꯁꯤ ꯈꯪꯂꯁꯤ ꯁꯦꯜꯂꯣꯟ ꯇꯝꯕ ꯇꯝꯗꯕ ꯐꯥꯎꯕ ꯄꯤꯕ ꯇꯥꯛꯄ ꯂꯣꯏꯅ ꯅꯣꯡꯃꯒꯤ ꯂꯩꯐꯥꯎ ꯄꯥꯡꯂꯁꯤ ꯂꯨꯗ ꯊꯣꯛ ꯂꯣꯏꯅ ꯂꯥꯏꯅ ꯏꯆꯪ ꯊꯧꯅ ꯈꯟꯅ ꯈꯪꯅ ꯋꯥꯡꯂꯦ ꯊꯣꯏꯅ ꯅꯣꯡꯃꯗꯣꯟ ꯍꯦꯟꯅ ꯁꯤꯟꯊꯥꯁꯤ ꯂꯩꯗ ꯇꯥꯐꯗꯦ ꯂꯧ ꯍꯩ ꯄꯥꯜꯂꯣ ꯊꯧꯒꯦ ꯀꯨꯝꯖꯥ ꯅꯨꯡꯖꯥ ꯉꯥꯜꯂꯔꯦ ꯇꯦꯔꯔꯦ ꯍꯩ ꯃꯁꯤ ꯂꯥꯟꯅ ꯂꯧꯁꯤꯟꯅꯨꯀꯣ ꯁꯨꯝ ꯅꯍꯥꯏꯔꯣꯟ ꯁꯦꯡꯗꯣꯛꯄꯗꯨꯅꯤ ꯊꯋꯥꯏ ꯑꯆꯪꯕꯕꯨ ꯁꯦꯡꯗꯣꯛꯄꯗꯨꯅꯤ ꯑꯣꯖꯥ ꯁꯨꯕꯤꯗꯥ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯅꯥꯎ ꯗꯦꯕꯤ ꯂꯝꯁꯟꯕꯤꯗꯤ ꯃꯔꯨꯞ ꯈꯪꯕꯤꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯤ ꯂꯧꯔꯛꯄꯒꯤ ꯂꯣꯏꯅ ꯈꯪꯒꯅꯤ ꯀꯣꯌꯥ ꯁꯨꯕꯒꯤ ꯂꯣꯏꯅ ꯈꯪꯕꯤꯒꯅꯤ ꯁꯤꯡꯇꯦꯛ ꯁꯤꯡꯀꯠ ꯁꯤꯡꯊꯥ ꯁꯤꯡꯁꯠ ꯀꯌꯥꯔꯅꯣ ꯁꯤꯡꯇꯦꯛ ꯁꯤꯡꯀꯠ ꯁꯤꯡꯊꯥ ꯁꯤꯡꯁꯠ ꯀꯌꯥꯔꯅꯣ ꯀꯨꯝꯑꯣꯟ ꯀꯨꯝꯖꯥ ꯀꯨꯝꯁꯤꯡ ꯌꯦꯡꯂꯨꯗꯦ ꯍꯟꯅꯈꯛ ꯅꯤꯡꯁꯤꯡꯕ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯈꯜꯂꯤ ꯂꯩꯔꯤ ꯏꯅꯔꯤ ꯁꯪꯅꯥꯏꯕ ꯃꯤꯡꯅꯥꯏꯕ ꯀꯔꯤ ꯂꯩꯔꯤ ꯈꯪꯗ ꯂꯩꯍꯧꯕ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯅꯕ ꯋꯥꯅꯅꯕ ꯅꯛꯂꯤꯕꯣꯏ ꯅꯤꯡꯕ ꯐꯪꯕ ꯉꯝꯗꯕ ꯍꯩꯅꯝꯑꯣꯏ ꯂꯩꯅꯝꯑꯣꯏ ꯃꯉꯥꯜꯑꯣꯏ ꯅꯨꯡꯁꯤꯠꯑꯣꯏ ꯅꯨꯡꯁꯥꯑꯣꯏ ꯊꯋꯥꯏꯑꯣꯏ ꯑꯁꯨꯝꯅ ꯂꯣꯏꯔꯤ ꯑꯔꯤꯕꯤꯗ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯃꯤꯗ ꯍꯦ ꯏꯃꯥ ꯌꯦꯡꯂꯣꯏ ꯃꯥꯡꯗ ꯑꯄꯥꯝꯕ ꯈꯟꯖꯕꯅ ꯃꯤꯍꯨꯟ ꯑꯁꯨꯝ ꯀꯧꯔꯤ ꯆꯤꯡꯂꯤ ꯂꯦꯞꯇ꯭ꯔꯤ ꯂꯝꯈꯩ ꯀꯩꯗꯅꯣ ꯈꯪꯗ ꯂꯩꯔꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯣꯏꯕ ꯂꯩꯇ꯭ꯔꯤ ꯍꯩꯅꯤꯡꯕꯅ ꯃꯄꯥꯜ ꯁꯥꯔꯤ ꯖꯨꯝ ꯅꯨꯡꯁꯤꯕꯅ ꯃꯍꯩ ꯌꯥꯜꯂꯤ ꯃꯨꯜꯂꯤ ꯆꯔꯣꯡ ꯅꯛꯂꯦ ꯈꯜꯂꯤ ꯑꯣꯏꯔꯤ ꯅꯣꯡꯃꯗꯣꯟ ꯍꯩꯅꯝꯑꯣꯏ ꯂꯩꯅꯝꯑꯣꯏ ꯃꯉꯥꯜꯑꯣꯏ ꯅꯨꯡꯁꯤꯠꯑꯣꯏ ꯅꯨꯡꯁꯥꯑꯣꯏ ꯊꯋꯥꯏꯑꯣꯏ ꯑꯁꯨꯝꯅ ꯀꯧꯏ ꯏꯅꯧ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯃꯤꯡꯗ ꯍꯦ ꯏꯃꯥ ꯑꯗꯨꯅ ꯈꯪꯂꯦ ꯉꯁꯤ ꯂꯩꯔꯤ ꯂꯣꯏꯅ ꯋꯥꯠꯇ꯭ꯔꯤ ꯀꯔꯤꯁꯨ ꯈꯟꯅ ꯆꯠꯂꯁꯤ ꯌꯧꯔꯁꯤ ꯊꯤꯔꯁꯤ ꯃꯜꯂꯁꯤ ꯈꯜꯂꯁꯤ ꯂꯧꯔꯁꯤ ꯐꯪꯂꯁꯤ ꯂꯩꯔꯁꯤ ꯉꯁꯤ ꯂꯩꯔꯤ ꯈꯪꯅ ꯉꯝꯈꯪꯂꯁꯤ ꯍꯌꯦꯡ ꯂꯩꯔꯤ ꯈꯪꯅ ꯉꯝꯗꯥꯏꯔꯁꯤ ꯉꯁꯤꯅ ꯊꯋꯥꯏ ꯑꯣꯏꯔꯤꯉꯩ ꯆꯥꯎꯍꯧꯔꯁꯤ ꯂꯦꯡ ꯆꯠ ꯆꯥꯎ ꯅꯨꯡꯁꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯁꯦꯝꯅ ꯍꯤꯡꯍꯧꯔꯁꯤ ꯍꯌꯦꯡꯅ ꯄꯨꯟꯁꯤ ꯑꯣꯏꯔꯤꯉꯩ ꯉꯥꯏꯍꯧꯔꯁꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯣꯝꯅ ꯅꯣꯛꯍꯧꯔꯁꯤ ꯍꯧꯔꯁꯤ ꯍꯣ ꯑꯆꯪꯕ ꯃꯔꯤ ꯊꯋꯥꯏ ꯁꯤꯅꯥꯏꯗꯕ ꯑꯣꯏ ꯍꯤꯡꯂꯁꯤ ꯈꯤꯡ ꯊꯛꯅ ꯀꯧꯕꯗ ꯈꯨꯝꯅ ꯈꯥꯅ ꯊꯛꯁꯤ ꯈꯪ ꯍꯧꯔꯁꯤ ꯍꯧ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯁꯪꯅꯥꯏꯕ ꯈꯣꯟꯅꯥꯏꯕ ꯑꯣꯏ ꯍꯟꯅ ꯇꯥꯕ ꯄꯨꯂꯤꯁꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯕꯨ ꯇꯥꯛꯄꯤꯗꯦ ꯀꯅꯥꯅꯁꯨ ꯆꯠꯂꯤ ꯌꯥꯟꯗꯨꯅ ꯒꯥꯔꯤꯗ ꯎꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯎꯞꯇꯕꯒꯤ ꯐꯥꯏꯟ ꯂꯧꯗꯅꯕ ꯐꯥꯏꯟꯅ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯕꯗꯒꯤ ꯅꯝꯗꯨꯅ ꯈꯥꯝꯂꯒ ꯎꯍꯜꯂꯤ ꯍꯦꯜꯃꯦꯠ ꯇꯥꯗ ꯄꯨꯂꯤꯁ ꯇ꯭ꯔꯥꯐꯤꯛꯅ ꯍꯦꯜꯃꯦꯠ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯃꯜ ꯂꯧꯔꯒ ꯌꯦꯡꯕꯗꯧꯅ ꯒꯥꯔꯤꯗ ꯌꯥꯜꯂꯒ ꯆꯠꯄꯁꯤꯡ ꯆꯞ ꯃꯥꯟꯅꯕ ꯐꯥꯏꯟ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯦꯜꯃꯦꯠ ꯎꯞꯇꯅ ꯆꯠꯄ ꯀꯥꯡꯕꯨꯒꯤ ꯃꯃꯩꯗꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎꯞꯇꯨꯅ ꯆꯠꯅꯕ ꯌꯥꯎꯔꯦ ꯀꯨꯏꯗꯦ ꯑꯗꯨꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯎꯞꯇꯅ ꯑꯗꯨꯝ ꯆꯠꯅꯔꯛꯏ ꯁꯪꯒꯤ ꯏꯁꯇꯥꯏꯜ ꯇꯧꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯗꯤ ꯃꯊꯥ ꯁꯥꯔꯦ ꯍꯦꯜꯃꯦꯠꯀꯤ ꯋꯥꯈꯜꯗ ꯁꯪꯒꯤ ꯕꯣꯜ ꯀꯥꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯂꯝꯕꯤ ꯊꯩꯗꯨꯅ ꯆꯠꯅꯤꯡꯂꯛꯏ ꯇꯥꯗ ꯄꯨꯂꯤꯁ ꯊꯦꯡꯅꯗꯅꯕ ꯑꯗꯨꯕꯨ ꯀꯩ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯡ ꯑꯣꯡꯂꯩ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯊꯣꯛꯏ ꯂꯩꯔꯝꯗꯕ ꯂꯩꯇꯦ ꯇꯥꯗ ꯄꯨꯂꯤꯁ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ ꯏꯁꯥ ꯏꯊꯟꯇ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯖꯧ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯟꯖꯩ